Manipur gi anauba lengak semnanabagidamag Wakhallon Manaba MLA kulhumdoi Leire absolute majority gi masing yaunanaba hotnari haina kairawe sigi MLA Laurembam Rameshwar na phongdokre Kiam gai me lekai da leiba ibudau khagemba macha ibungogi nauna sagadaba laisangi ngasi urep uyung tambagi thoram pangthokre thoramgi nakanda paumi singa unabada MLA Rameshwar na hai anauba lengak semnanaba hotnarakpagi manung channa ngarang su kai samthong ACG MLA gi yumda MLA tara manga rom na saruk aduna mifam ama pangthokhe singjama ACG MLA hairok ACG MLA thangmoiban ACG MLA amadi lamsang ACG MLA na atai leihoriba MLA sing wari sanaduna lengak semnanaba honari MLA masing hek subaga governor da khanghanduna lengak semnanaba thabak paikhatkani hainashu MLA Rameshwar na makhata khe nakalam da BJP amadi party asiga chatminariba atopa party singi MLA sing yauna lengak semba yabagi MLA masing hendokna leina lingzel manadabagi mami tariba asi karigino haina SKTV news na hangba wahangda mahaki oiba Wakhallon thamnaduna MLA Rameshwar na hai chief minister oiningba amadi minister oiningba masing yamba masina maram oiraga magi khudong chaba yengnaduna leibadagi lengak semba ngamdabane taseng leibaki khanba oirabadi pumnamak kathoknaraga hayengmak lengak semba yabani haikhe ibudau khage mamacha ibungogi nauna sagadaba laisang asigi matangda MLA Rameshwar na phongdokhibada anauba laisang asi mafam asigi akoibada leiba miyamgi matenga loinana mahaki maikeidagi angamba senfam puthoktuna sagadabani masigi matungda ibudau mongyang laisang su nauna sagani ani asigi pullaga lupa crore anirom changani haina pari phongdokhe Samipatagisi akhoi oinadi samak nozaude aduga akhoi leader oina lariba akhoi honorable minister Khemchan amadi speaker moi yimda la una birame akhoi tingani sagi oinadi una blaita mo leader ni haigamnina yare lei adu atai mayam una biramgone ado ina tabadi highway sing thuna hangnaba Jampura Kamopudi salo khola kanda hona birame aduga athuma tamna sarkar semak ya bi thajaba le ado akhoi makta harma leite sum akhoi sum pauta jaba daitara magi wana traga su akhoi ngang maksud akhoi honorable akhoi side gi akhoi mi tara ga manga taruk akhoi honorable nisikanta gi mayim da pulle ngang ma pauta birame ya ka akhoi khane athuma tamda sarkar sian ado sarkar siam da claim da mi kuncha sange hoji akhoi le ba stang gi mi kun humdoi le tare wali tare si le hori ma yando akhoi peke hainaraga pullaga tuna siamden to aduga hariba puno honaba sida ngarang akhoi khana honorable hana ex minister akhoi Khemchan ne adagi hairo kira da siamne aduga thaiban jogisan ne aduga hana minister Rajen mai marina kana asona kan da le ba tim haita sumaidi le hori sing to wari saraga akhoi kunthai subana mita governor claim to sen hainai kana di center simja ka yeng leragadi mayam ne khangbi ra PR gi ngai to mai kun panjaro mai hainabdi le ngarang bagi ba kan